North Korea gi attack Ngakthoknaba Pambei kaya Houdokhre. North Korea gi nuclear amasung missile threat sing thengnanabagidamag drone sizinaba cyber attack tawba amasung 8 PM high power microwave weapon sing sizinanaba South Korea gi sarkar gi researcher amana Houdokhre. North Korea na attack tawnaba phirep lawba matamda makhoi gi missile launch tawdringaida thugai hongnabagidamag makhal makha kaya gi khongthang sing darkar oi haina South Korean sarkar na chalaiba Institute for Defense Analysis ki researcher Sonam Hunna security ki forum amada wangang bada phongdokhe mahakna hogdogliba wafam si United Nations ki expert sing ki panel amana South Korea ki maikei dagi chanat sinaba puraknaba leptana hodarabasu North Korea na nuclear amasung ballistic missile program makata na semgatpagi thabak chathari haina phongdokhraba matungdane so na hogdokkiba thorang sing aduda drone sizinaduna North Korea ki nuclear weapons tunnel da attack tawba amasung kinetic energy munition sing sizinaduna tunnel sing kinthananaba wafam yaukhe masigi attack asina launch tawdringaida chathahounaba nei North Korea na makhoi gi nuclear weapon launch tawkhraba matungda de maduge flight bera tahonnaba cyber attack tawba amasung marakta pairingaida guidance system thugainaba high power microwave 8 PM sizinanaba wafam yaukhe Prithivida khwaidagi tokhaina taduna leiriba amasung khwaidagi mathong huktabani haina lawriba North Korea na plutonium amasung uranium da based tawduna nuclear weapons program chathare makhoi gi khulai masing se ing 2040 phawbada saruk ani hengalakani haina so na thajaba phongdokhe housing maki oina North Korea gi nuclear warhead sing se masing kundagi na kunthra rom lai haina thajare threat marakta Japan amasung US na lantam khre Missile kaya mathang changyeng tawduna lakhiba North Korea na athuba matamda nuclear weapon su changyeng torpa yai haina kanna chingnari ngai talakta Japan amasung United States na makhoi gi mapangal uthokpa oina haukiba chahi manga sida ahanbo oina Japan amasung Korean Peninsula gi marakta joint naval exercise tawkhre haire United States ki aircraft carrier USS Abraham Lincoln Carrier Strike Group na lutsingduna US ki taret suba fleet amasung Japan gi maritime Self Defense Force ki marakta naval exercise adu pangthokibane Japan amasung Korean Peninsula ki marakta US aircraft carrier amana exercise ta saruk yaribase ing 2017 gi matungda ahanbane masi North Korea gi maikaida khatnaba hauraktanaba warning tawbani haina thajare North Korea gi founder Kim Il Sung gi mapok kumon lakbada communist laibak asina missile natraga nuclear sangyeng ama tawrakpa yai haina Defense experts sing na warning tawre khangogdaba mikupta lan hekta thorakpa yabagi akiba leiba maramna US amasung ally sing na su sem saduna leire Japan gi oinadi North Korea khakta natana China gi maikei dagi su threat kaya mayok na re Japan gi chief cabinet secretary Hirokazu Matasuno na paumi sing da phongdokiba matungin na exercise si Japan amasung United States ki marakta military gi mateng pinabagi thabak henna sesil hananabani amasung masi laibak amatagi mayok ta natte haire Exercise asida Japan gi destroyer JS Congo amasung JS Inajuma amasung Japanese F2 fighter sing na USS Abraham Lincoln Strike Group ka punna exercise tawre exercise asigi chapsabe area amasung atay akupa marul sing de khudaki oina phongdoktre aroi bada tabi ribupum namakpu thagatjare